Thoubal Police Commando amadi kuntrag humdoi suba Assam Rifles ke apunba khutpu amana yamlaba khuchu khutlai kaya phagatpa ngamkhre. Police tragi fangba pauda chapchaba paw amagi manung ina Yaripo Police Station ke manung chanba Pechi ke kha nongpok thangba Maikai Gwarok Reserve Hill Range ta khuchu khutlai lottuna leire haibadagi ngasi ayu thiba humbagi thabak chathabada khuchu khutlai sing adu phagatpa ngamkibani. Phagatlaba khutlai sing aduthi magazine ka konana factory saba pistol ama extended magazine ka konana country mat pistol ama 36 H3 hand grenade manga 80 WP grenade ani kapayariba 9 mm gi maru taret 5.56 mm gi live round manga 7.62 mm gi live round ahum amadi 7.62 mm gi live round taragani thoini thiba homba gi thaba ju ayupung mari ga makhai dagi hauraga ayupung taruk makhai fawa chathaki phagatlaba potlam seng Yaripo Police Station da sinakhiba ga loinana case amaju register tawkhre.